ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯤꯆꯝ ꯄ꯭ꯔꯖꯥꯗ ꯁꯦꯟꯈꯥꯏ ꯂꯧꯕꯒꯤ ꯊꯕꯛ ꯃꯇꯝ ꯀꯛꯇꯅ ꯂꯦꯞꯂꯦ Kcp Pwg MC ꯀꯪꯂꯩꯄꯥꯛ ꯀꯝꯃ꯭ꯌꯨꯅꯤꯁꯠ ꯄꯥꯔꯇꯤ Pwg MC ꯌꯨꯅꯤꯐꯤꯀꯦꯁꯟꯒꯤ ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯄꯣꯂꯤꯠ ꯕ꯭ꯌꯨꯔꯣꯅ ꯂꯧꯈꯤꯕ ꯔꯤꯖꯣꯂꯨꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯨꯞ ꯑꯁꯤꯅ ꯍꯣꯝ ꯗꯤꯃꯥꯟꯗ ꯍꯥꯏꯕꯗꯤ ꯃꯤꯆꯝ ꯄ꯭ꯔꯖꯥꯗ ꯁꯦꯟꯈꯥꯏ ꯂꯧꯕꯒꯤ ꯊꯕꯛ ꯃꯇꯝ ꯀꯛꯇꯅ ꯂꯦꯞꯂꯤ ꯍꯥꯏꯅ ꯂꯨꯞ ꯑꯁꯤꯒꯤ PRO ꯆꯤꯡꯈꯩ ꯉꯥꯟꯕꯅ ꯀꯪꯂꯩꯆꯥ ꯃꯤꯌꯥꯝꯗ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯃꯦꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯗꯨꯅ ꯍꯥꯏ ꯆꯠꯂꯤꯕ ꯊꯥ ꯈꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯨꯞ ꯑꯁꯤꯒꯤ ꯃꯤꯡꯗ ꯃꯤꯑꯣꯏ ꯈꯔꯅ ꯑꯁꯥꯕ ꯃꯃꯤꯡ ꯑꯃꯁꯨꯡ ꯑꯁꯥꯕ ꯂꯦꯇꯔ ꯍꯦꯗ ꯁꯤꯖꯤꯟꯅꯗꯨꯅ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯗꯤꯕꯦꯂꯞꯃꯦꯟꯠꯀꯤ ꯀꯟꯇ꯭ꯔꯦꯛ ꯋꯥꯔꯛꯀꯤꯗꯃꯛꯇ ꯃꯤꯔꯝꯗꯒꯤ ꯂꯥꯛꯄ ꯀꯝꯄꯦꯅꯤꯁꯤꯡꯗ ꯂꯩꯉꯥꯛ ꯉꯥꯛꯂꯤꯕ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡ, ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡ, ꯕꯤꯖꯤꯅꯦꯁꯃꯦꯟꯁꯤꯡ ꯑꯃꯁꯨꯡ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯗ ꯁꯦꯟꯈꯥꯏ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯞ ꯆꯥꯅ ꯐꯪꯂꯦ꯫ ꯂꯣꯏꯅꯅ ꯁꯦꯟꯈꯥꯏ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯨꯞ ꯑꯁꯤꯒꯤ ꯃꯤꯂꯤꯇꯔꯤ ꯀꯥꯎꯟꯁꯤꯜꯅ ꯃꯃꯤꯡ ꯃꯊꯥ ꯆꯞ ꯆꯥꯅ ꯊꯤꯗꯣꯛꯅꯕ ꯑꯃꯁꯨꯡ ꯆꯩꯔꯥꯛ ꯄꯤꯅꯕ ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯄꯣꯂꯤꯠ ꯕ꯭ꯌꯨꯔꯣꯅ ꯑꯃꯠꯇ ꯑꯣꯏꯅ ꯋꯥꯔꯦꯞ ꯂꯧꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯅꯥꯒꯨꯝꯕꯤꯁꯤꯡꯅ ꯂꯨꯞ ꯑꯁꯤꯒꯤ ꯃꯤꯡ ꯁꯤꯖꯤꯟꯅꯔꯒ ꯏꯟꯗꯤꯚꯤꯖꯨꯑꯦꯜ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏ ꯍꯣꯝ ꯗꯤꯃꯥꯟꯗ ꯇꯧꯕ ꯊꯦꯡꯅꯔꯕꯗꯤ ꯂꯨꯞ ꯑꯁꯤꯗ ꯃꯇꯝ ꯆꯥꯅ ꯄꯥꯎ ꯄꯤꯕꯤꯔꯛꯇꯨꯅ ꯂꯨꯞ ꯑꯁꯤꯕꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯆꯩꯔꯥꯛ ꯄꯤꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯗꯨꯅ ꯍꯥꯏ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 2ꯗꯒꯤ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠ ꯒ꯭ꯔꯨꯞꯁꯤꯡꯅ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩꯗꯒꯤ ꯆꯤꯟ ꯀꯨꯀꯤ ꯁ꯭ꯇꯦꯠ ꯑꯃ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯆꯪꯁꯤꯜꯂꯛꯈꯤꯕ ꯆꯍꯤ ꯑꯃ ꯍꯦꯜꯂꯕ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯗ ꯃꯈꯜ ꯀꯌꯥꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯁꯨꯡ ꯁ꯭ꯇꯦꯠꯀꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯗꯤꯕꯦꯂꯞꯃꯦꯟꯠ ꯄ꯭ꯔꯣꯖꯦꯛꯠꯁꯤꯡꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯊꯤꯟꯊꯍꯟꯕꯇ ꯅꯠꯇꯅ ꯌꯦꯠꯄ ꯀꯌꯥ ꯄꯤꯕꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯀꯣꯅꯣꯃꯤꯛ ꯒ꯭ꯔꯥꯎꯟꯗꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯆꯩꯊꯦꯡ ꯑꯃ ꯄꯤꯔꯤ꯫ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯏꯀꯣꯅꯣꯃꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯆꯩꯊꯦꯡ ꯑꯃ ꯄꯤꯔꯦ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯁꯤꯅꯤ꯫ ꯑꯋꯥꯕꯁꯤꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯏꯁꯦꯟꯁꯤꯌꯦꯜ ꯀꯃꯣꯗꯤꯇꯤ, ꯈꯨꯗꯝ ꯑꯣꯏꯅ ꯒ꯭ꯌꯥꯁ, ꯔꯥꯏꯁ, ꯄꯦꯇ꯭ꯔꯣꯜ, ꯗꯤꯖꯜ, ꯀꯦꯔꯣꯁꯤꯟ, ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯇꯠꯇꯅ ꯇꯧꯔꯛꯂꯤꯕ ꯕꯟꯗ ꯕ꯭ꯂꯣꯀꯦꯖꯁꯤꯡ ꯑꯁꯤꯅꯁꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯑꯋꯥꯕ ꯑꯃꯒ ꯑꯃꯨꯛ ꯍꯥꯞꯆꯤꯟꯕꯤꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯐꯥꯏꯅꯥꯟꯁꯀꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡꯗꯁꯨ ꯍꯛꯊꯦꯡꯅꯅ ꯑꯋꯥꯕ ꯊꯦꯡꯅꯕꯇ ꯅꯠꯇꯦ꯫ ꯈꯨꯗꯝ ꯑꯣꯏꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯤꯡꯗꯒꯤ ꯂꯥꯏꯚꯂꯤꯍꯨꯗ ꯍꯥꯏꯕꯗꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤꯗ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯆꯥꯎꯈꯠꯆꯅꯕ ꯂꯧꯖꯔꯝꯕ ꯂꯣꯟ, ꯁꯦꯜꯒꯤ ꯃꯇꯦꯡ ꯊꯥ ꯊꯥꯒꯤ ꯑꯣꯏꯅ ꯏꯟꯁꯇꯣꯜꯃꯦꯟꯠ ꯑꯃꯁꯨꯡ ꯏꯟꯇꯔꯦꯁꯠꯀ ꯂꯣꯏꯅꯅ ꯃꯇꯝ ꯆꯥꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯤꯡꯗ ꯁꯤꯡꯒꯠꯄ ꯉꯝꯂꯛꯇꯕꯒ ꯂꯣꯏꯅꯅ ꯃꯟꯗꯂꯤ ꯕꯔꯗꯟ ꯑꯁꯤ ꯌꯥꯝꯁꯤꯜꯂꯛꯄꯗꯒꯤ ꯀꯣꯂꯦꯇꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯅ ꯊꯝꯂꯨꯔꯤꯕ ꯂꯧ-ꯏꯪꯈꯣꯜ, ꯄ꯭ꯔꯣꯄꯔꯇꯤꯅꯆꯤꯡꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯁꯤꯡꯅ ꯄꯥꯏꯒꯦ ꯇꯧꯁꯤꯜꯂꯛꯄ, ꯃꯔꯨꯞ ꯇꯧꯖꯔꯝꯕꯁꯤꯡ ꯃꯇꯝ ꯆꯥꯅ ꯂꯣꯏꯁꯤꯟꯕ ꯉꯝꯂꯛꯇꯕ, ꯀꯟꯇ꯭ꯔꯦꯛ ꯋꯥꯔꯛ ꯇꯧꯖꯔꯝꯕꯁꯤꯡ ꯃꯇꯝ ꯆꯥꯅ ꯋꯥꯔꯛ ꯀꯝꯄ꯭ꯂꯤꯇꯦꯁꯟ ꯔꯤꯄꯣꯔꯠ ꯄꯤꯕ ꯉꯝꯗꯕꯗꯒꯤ ꯐꯥꯏꯅꯥꯟꯁ ꯗꯤꯕꯦꯂꯞꯃꯦꯟꯠꯀꯤ ꯕꯤꯜ ꯁꯦꯡꯁꯟ ꯇꯧꯕ ꯉꯝꯗꯕ ꯈꯝ ꯊꯦꯡꯅ ꯋꯥꯅꯔꯕ ꯃꯇꯝ ꯑꯁꯤꯗ ꯆꯍꯤ ꯑꯁꯤꯗ ꯇꯠꯇꯅ ꯊꯣꯛꯂꯤꯕ ꯅꯦꯆꯔꯦꯜ ꯀꯦꯂꯥꯃꯤꯇꯤꯅꯁꯨ ꯍꯥꯞꯆꯤꯟꯕꯤꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯈꯝ ꯊꯦꯡꯅ ꯋꯥꯔꯕ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯗꯒꯤ ꯌꯥꯑꯣꯟꯂꯣꯏ ꯂꯨꯞꯁꯤꯡꯅꯁꯨ ꯃꯤꯂꯤꯇꯔꯤ ꯀꯣꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯂꯧꯕ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗꯒꯤ ꯆꯩꯊꯦꯡ ꯄꯤꯕꯒꯤ ꯑꯃꯒꯤ ꯈꯨꯗꯝꯅꯤꯁꯨ ꯍꯥꯏꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯩꯇꯩ ꯃꯤꯇꯩꯕꯨ ST ꯂꯤꯁꯠꯇ ꯆꯟꯅꯅꯕ ꯃꯄꯥꯟꯗ ꯇꯥꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯗꯤ ꯁꯦꯟꯇꯔꯒꯤ ꯂꯩꯉꯥꯛ ꯃꯄꯨꯁꯤꯡꯒ ꯂꯣꯕꯤ ꯇꯧꯕ ꯆꯠꯄ ꯍꯥꯏꯅ ꯋꯥꯔꯦꯞꯅꯔꯦ꯫ MMTU ꯆꯍꯤ ꯀꯌꯥ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯇꯥꯟꯗꯨꯅ ꯂꯥꯛꯄ ꯃꯤꯇꯩ ꯃꯩꯇꯩꯕꯨ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 342(1) ꯒꯤ ꯃꯅꯨꯡ ꯆꯟꯅ ꯁꯦꯗ꯭ꯌꯨꯜ ꯂꯤꯁꯠꯇ ꯆꯟꯅꯅꯕ ꯍꯥꯏꯗꯨꯅ ꯇꯛꯅꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯉꯁꯤ ꯄꯥꯜꯂꯤꯕ ꯑꯃꯗꯤ ꯃꯃꯥꯡꯗ ꯄꯥꯜꯂꯝꯕ ꯂꯩꯉꯥꯛ ꯄꯨꯝꯅꯃꯛꯅ ꯊꯧꯁꯥꯗꯅ ꯂꯥꯛꯂꯤ꯫ ꯃꯤꯑꯣꯏ ꯂꯥꯈ ꯀꯌꯥ ꯑꯃꯅ ꯂꯟꯖꯥꯎ ꯁꯣꯔꯣꯛꯇ ꯊꯣꯔꯛꯇꯨꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯗ ꯑꯁꯤ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯂꯩꯀꯥꯏ ꯈꯨꯗꯤꯡ ꯃꯤꯐꯝ ꯐꯝꯗꯨꯅ ꯗꯤꯃꯥꯟꯗ ꯑꯁꯤ ꯁꯧꯒꯠꯄꯁꯨ ꯎꯈ꯭ꯔꯦ ꯍꯥꯏꯅ ꯃꯤꯇꯩ ꯃꯩꯇꯩ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟ (MMTU) ꯀꯕꯣ ꯂꯩꯀꯥꯏ, ꯏꯝꯐꯥꯜ ꯏꯁꯠ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯨꯇꯨꯝ ꯆꯨꯔꯥꯃꯅꯤꯅ ꯄ꯭ꯔꯦꯁꯇ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯤꯌꯥꯝꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯃꯥꯡ ꯆꯍꯤ 2023ꯒꯤ ꯅꯕꯦꯝꯕꯔ 10ꯗꯒꯤ ꯍꯧꯗꯨꯅ ꯗꯤꯁꯦꯝꯕꯔ 30 ꯐꯥꯎꯕ ꯆꯠꯊꯈꯤꯕ ꯃꯥꯁ ꯃꯤꯁ ꯀꯣꯜ ꯀꯦꯝꯄꯦꯟꯗ ꯃꯤꯑꯣꯏ ꯂꯥꯈ 9ꯒꯤ ꯃꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯗ ꯑꯁꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛꯅꯤ꯫ ꯂꯣꯏꯅꯅ ꯃꯁꯤ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯄꯟꯊꯕ ꯇꯧꯗꯅ ꯐꯪꯍꯟꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯃꯤꯌꯥꯝ ꯍꯨꯞꯅ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯕꯒꯤ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯎꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯉꯁꯤ ꯐꯥꯎꯕ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯗ ꯑꯁꯤ ꯄꯤꯕꯤꯕꯗꯤ ꯂꯥꯏꯔꯗꯅ ꯂꯨꯆꯤꯡꯕ ꯑꯃꯠꯇꯅ ꯅꯥꯈꯩ ꯁꯦꯡꯕ ꯐꯤꯔꯦꯞ ꯑꯃꯠꯇ ꯂꯧꯕꯤꯗꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯀꯨꯞꯅ ꯈꯟꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯃꯤꯇꯩ ꯃꯩꯇꯩ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟꯒꯤ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯔꯦ꯫ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟꯗ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡꯅ ꯇꯥꯕꯤꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯐꯨꯔꯨꯞ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯌꯣꯛꯈꯠꯅꯤꯡꯕ ꯃꯄꯥꯟꯗ ꯇꯥꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯏꯅꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯗꯤ ꯁꯦꯟꯇꯔꯒꯤ ꯂꯩꯉꯥꯛ ꯃꯄꯨꯁꯤꯡꯗ ꯂꯣꯕꯤ ꯇꯧꯕ ꯆꯠꯄ ꯍꯥꯏꯅ ꯋꯥꯔꯦꯞꯅꯔꯦ꯫ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤ ꯊꯥ 8-9ꯒꯤ ꯃꯃꯥꯡꯗꯒꯤ ꯀꯟꯅ ꯍꯣꯠꯅꯖꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯀꯅꯥ ꯀꯅꯥ ꯎꯅꯒꯗꯒꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯅ ꯂꯤꯁꯠ ꯁꯦꯝꯗꯣꯛꯇꯨꯅ ꯂꯩꯖꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯄꯥꯎꯇꯥꯛ ꯄꯤꯕꯒ ꯂꯣꯏꯅꯅ ꯀꯅꯥ ꯀꯅꯥ ꯎꯅꯖꯧꯒꯦ ꯑꯃꯗꯤ ꯎꯅꯕꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯀꯅꯥꯅ ꯂꯧꯕ ꯉꯝꯒꯗꯒꯦ ꯍꯥꯏꯕꯗꯨ
Meitei Meitei Tribe Union gi luchingbasinga unaduna suggestion pibiu haijaragli loinana khongchat asina aroibasu natte Meitei na ST list ta hek chandriba makhai Meitei Meitei Tribe Union na angamba thakta hona jakhigani maram aduna lamdam asida leibiriba mipum khudimangna angamba mateng pangbinaba media gi khuthangda haijaragli makha tharakpa data irang ase Myanmardagi Changlakhiba Kukising da rightful citizen ama oibagi khudongchaba pirubadagini WMC Relief camp ta leiba khangalaba lukrabi sing da sel gi mateng pibagi thorom ama ngarang nungthil Kcp district ki lamjau mai lekai da leiba panthobi sanglen da pangthokre Thobal ningombam da leiba okram bisorjit amasung ma ki mung manunga World Meitei Council WMC ga khusam naraga sel gi mateng pibagi thorom adu pangthokibani WMC na thatorok pachero ama da ngarang ayuktana moirang relief camp ta leiba mioi ani ikai khumnaba utki haukiba thangja numita Imphal East ki manung chanba WARI mai lekai sawombung da hangliba relief camp ta leiba mioi taragani thoi da ikai khumnaba utki khangalaba mioi kunthra go humdoi da mioi amamam da lupa lising taruk taruk ki sel gi mateng pi ki hari Chero sina makha taraduna Manipur thokliba lana sigi horakfamdi Myanmardagi Changlakhiba illegal immigrants sing the Indian Constitution gi makhada scheduled tribe status pishinduna makhoi bulamdam asida rightful citizen ama oibegi khudongchaba pirubadagini amaromda lamdam ase kelhomi Meitei fromna lofam thokpa Constitution gi ngaklo ST amatam amada lawkhidabana iramda Manipurda Meitei na asi yona fibam soglakpani ngasi thokliba irang asi wari sanaduna natraga security gi ahenba thorang lokhatuna namthakhibadi ai adubu matam chupagi oina phanganbadi ngamloi tung koiba santi di Meitei na ST da changlaba kanda oirakani hairi maram asina Meitei bu mutkhigadabagi kannanaba amata ngairaba pambai ama oiriba ST da chalhannaba Chief Minister na mari lenaba report sing athuba matamda thabiduna 2026 ki delimitation gi mamangda ST channaba hotnabiu ngasigi leiriba relief camp sing masing asidagi sarokya hengatnaba irang lakani tungda lengangna relief camp karamna manage tawgadage haina khanbagi mahut relief camp karamna amuk laktanaba policy ama semna bohona gadabani haina su WMC gi chero asina phongdoragli